Panama canal haina lerise waterway ama hamna for Latin America da Panama harba country sida masigi matang da amuk controversy lakli Panama channel asiga related wafam ama Donald Trump na hairu batigi hawjik intermedia da world gi media da yamna kanna khanna naina bagi matang am oiri Trump na ki Panama canal sabda aikoi gi US ki chorba khut yaw ki aduga Panama country na madu kaukre ngasi amasung aikoi gi ship sing vessel sing lakpada chatpada tax yamna chawna lawri US ki ni haiduna exemption leite masi hantraba masida decision am lawdraba dur badi Panama canal hanna US na control bagum masi bagum amuk hanna control to bi ai haiduna masi wa sidiki achoba hangama moiri Trump ki wafam sida masi musu yauri Panama ga related talk mathau ta gani purum mak yardi fare yadrabati handuna Panama canal US na start to ki yai United States of America ni tauge harbi by force tauki gani aduga makoina tauge torakpada Panama country de kasto bungam loi masigi wafam masigi matungda Panama country ki president na Donald Trump ki wafam masibu reject toraki direct reject aduga hairaki Panama gi matang de USA ga talk tawningai kesuliti president of Panama Jose Raul Molinov na makatan haiki US ki ship sing vessel sing ki mamal tax toll hanthau haibo wafam asisu ya taba yai sini aduga haiki US na khalli China gi achoba khud ama khoi de changle Panama waterway gi thabak thoram de changle madu ta sengna aseng banate actually Latin America rom da China gi influence sai khar yam na changle sini chahi khara sida masi di aseng bani asom gi country sing de invest to ba China na business to ba aduga brisa ba kai kai am to kholak pa China yam na pajara asom da chawkhat na bahot na yam sung mokhoi gi khud ase Latin America som yam thingjille China nom gi America gi manak ta leiba country sing the power the prabhab influence am tasilakle masida USA na yengbe yaktabani chaklam lakpani amasung masita haning dabani aduna Panama gi president haiki Panama gi matang da ngang na ba pamlabati ngang ningai khoi ka sulaiti haiduna president sa makha taiki Panama waterway harise Panama gi mi singani masi sem the country asiki mi sing aknam do masing da thawai hakchang I humang kat khraga oirakpani Donald Trump na Panama hanna lawsilani haiduna threaten to khrabagi numit nini humni matung the president asigi wala hakpani Donald Trump ki ofam se ridiculous ni nokningai ni su haiki Panama canal Suez canal gi matung da quite important of waterway ni Atlantic Ocean amadi Pacific Ocean samnahali Mahades ani ase kilometer khara tauraga ising thajillaga samnan ki badu gumba canal bani Panama sem jeng USA gi vessel sing maru oina makhoi gi amadi atai country gi jahaz sing ase Mahades amam koiraga lakpana sen hena khacha tawbutana tana pot chai thungbada yamnak late oiba awaba masak ki thaba am oirami adubu masi hek sem ki basa ki badagi punumak laihan ki bani masi canal ase lai ki badagi America Europe Asia ga trade toba laihan ki amasung makhoi gi sen thum yamna chawkhan ki Panama sa ki bagi history da matek amatag yenglurabadi khangbang me Panama country haibasigi mi singna masigi canal ase saba ngamba wati nate tasengna mokhoina saba ngamba wati nate masi saba gi idea America gini aduga kanglup umna France gini so hai so America France masigi thabak asida yauki France yauki America so yauki aduga America contribution yame US na hype makoi gi billions of dollars changki amasung workers around 14 to 1000 makoi gi siki aduga Panama gi local mi singsu masida yauri amasung local mi syam siki tauraga ising lambi sem ki bani chingnung manung amati asongbu mongsang barakta kaklaga 82 kilometer gi lambi semaga masida pukri turel gum tauraga semak pahai sa rai buati nate America na matam sang na canal asiki thabak thauram ran torami Panama country da tung the piram bani contract sign tawraga ngasi Panama gi authority na masida ki tax lawi aduga tax ti mayam chap man halam gani US ki less tawdi US ki haiduna so America handak saure Trump na haibani handuna lawrani adu Panama gi mi singna masigi matang do wa ngang ningai kasu leiti mathau ta ti haiduna kanna kanthok li